थासी तरहमदगी तरह मरी फाव प्राइम मिनिस्टर नरेंद्र मोदी ने मिजोराम अमसुंग असम द नुमित निनी खोंगसत मथंग मथंग लाकदब खोंगसत की मनुंग चना थासी तरहमदगी मिजोराम द हाना थुंगदुन अनौबा रेलवे लाइन अमा संगाबा यावना उरेप उयुंग तंबगी थौरम सिंग पांगथोकलमलबा मथुंग मणिपुर द सुपुंग खरा लाकलमलबा मथुंग द असम द अमुक चट खिगदौरिबा खोंगसत की मनुंग चना महाकना मणिपुर द लाकलगा पांगथोकलमगदबा थौरम सिंग की दमकता मणिपुर लेगाकना सेम साबा लोइसिलकने प्राइम मिनिस्टर ने मिजोराम की आइजोलदगी इम्फाल तमना पायरक कंगलादा पांगथोकदा मियामगी मिफम अमदा वांगंगलमगनी अदुगा कंगलादगी एयरपोर्ट अमुक हल्लबा मतुंगदा चुराचंदपुर डिस्ट्रिक्ट सतुना मफम अदुगी पिस्ट ग्राउंड पांगथोकदा मियामगी मिफमदसु वांगंगलमगनी हाइबगी थौरांगसिंग पाइखटलकलिबनी प्राइम मिनिस्टर नरेंद्र मोदी की चुराचंदपुर खोंगसत की दमकता अरोइब ओइने डिस्ट्रिक्ट अदुदा सेमगत सागतुना लौखलकलिबा थौरांगसिंग हक्तेंगना यंगसुलुबगा गवर्नर अजय कुमार बाला हायेंग अयुक पुंग मापन मखाई तारकपदा चुराचंदपुर की दमकता इम्फाल थादोकदौरी गवर्नर माकी जॉइंट सेक्रेटरी यावना मरी लेनेबा ऑफिशियल सिंह पुन्ना तिदिम लंबिदा चुराचंदपुर तमना चटकनी मफम अदुदा हेक थुंगगा प्राइम मिनिस्टर नरेंद्र मोदी ने थुंगलकदबा हेलीकॉप्टर तागदबा बीएसएफ की हेलीपैड सेमजिन साजिनबगी थबुकसिंग यंगसिनगनी अदुगा मफम अदुगी पिस्ट ग्राउंड तमना प्राइम मिनिस्टर नसटकदबा लंबी अमसुंग ग्राउंड असिदा पांगथोकदबा मियामगी मिफमगी दमकता सेमगत सागतलिबा सिंह हक्तेंगना यंगसिनगनी हाइरी गवर्नर की हयेंगी चुराचंदपुर खोंगसत असिदा डिस्ट्रिक्ट असिदा अयुक की सकलेन चाबगा लोइनेना डिस्ट्रिक्ट एडमिनिस्ट्रेशन की मकुक थोंगबा ऑफिशियल ओइरिबा डिप्यूटी कमिश्नर डिस्ट्रिक्ट असिगी लॉ एंड ऑर्डर मेंटेनेंस की थबुक पांगथोकलिबा पुलिस की एसपी यावना डिस्ट्रिक्ट असिदा डिप्लॉय तौरकलिबा पैरामिलिटरी अमसुंग आर्मी की मकुक थोंगबा ऑफिशियल सिंगा सुमिफम पांगथोकतुना प्राइम मिनिस्टर की खोंगसत मनुंगदा मखल अमतगी थोहनिंगदबा थौदोकसिंग थोरक हंदनबा सिक्योरिटी की माइकैदगी अहोबा अमता लेहंदनबा खन्नगनी हाइरी नुंगथिंदा राजभवन की दमकता चुराचंदपुर थादोकलमदाइदा गवर्नर चुराचंदपुर डिस्ट्रिक्ट हेडक्वार्टर डिस्ट्रिक्ट अदुगी विलेज हेडमैन अमसुंग मंजिल थाबा सीएसओ सिंगेलु सिंगबा खरगसु प्राइम मिनिस्टर की खोंगसत का मरी लेनेना वरी सानरकपा याई थाजनरी पनबा याबदी प्राइम मिनिस्टर की खोंगसत असिगी दमकता ममांग थागी तारागा मपन के अयुक्त गवर्नर पीएस क्यूदगी मकोक थोंग पुलिस ऑफिसर अमसुंग लेंगाक की मरी लेनेबा ऑफिशियल सिंगा लोइनेना चुराचंदपुर दसुना इहान हाना मफम अदुदा लेबा बीएसएफ की हेलीपैड अमसुंग पिस्ट ग्राउंड यावना मफम पांगथोकपा याबा पब्लिक ग्राउंड अनि की फिबम हक्थेंगना यंगसिलुरगनी खोंगसत अदुगा मनुंग चन्ना गवर्नरना ट्रेस सेंटर अमसुंग संगा ब्रंबगा लोइनेना आईडीपी सिंगना संगजफम लौरकलिबा रिलीफ कैम्प द फावबा संगतुना कैम्प द लेने एग्जामिनेशन द मिथोय मिहेंदुना माइपाकलकलबा महिरोइसिंग अमसुंग चुराचंदपुर डिस्ट्रिक्ट की ओइना हंदक सहीगी NEET NEET 2025 की एग्जामिनेशन द माइपाकलबा महिरोइ अनिबसु तरामना ओक्तुना पुकनिंग थौगतपगी थौरमसिंग पांगथोकलमखिगनी अदुगा प्राइम मिनिस्टर नरेंद्र मोदी खोंगसत की मरी लेनेना डिप्यूटी कमिश्नर कसु क्लोज डोर मीटिंग फाव पांगथोकतुना खोंगसत असिगा मरी लेनेबा वाफमसिंग अमसुंग मसिगी दमकता डिस्ट्रिक्ट एडमिनिस्ट्रेशन अमदी लेंगाकी माइकैदगी लौखलकपा थौरांगसिंग की मतंगदा कुपना खन्नखिगनी अमरोमदा ngasi राजभवन द स्टेट बैंक ऑफ इंडिया नॉर्थ ईस्ट सर्कल की चीफ जनरल मैनेजर प्रभास बोस नमहा की सीनियर ऑफिशियल अहुम गलोइना गवर्नर को उनखरे बैंक की ऑफिशियल सिंग माइकेल की मणिपुर एसबीआई ना हौदोखिबा थबुक थौरम सिंग अमसुंग पांगथोखिबा थबुक सिंग मतंग द मरिक चंबो वाफम गवर्नर द फंगदोखि एसबीआई की ऑफिशियल सिंग गवर्नर द थमखिबा मरिक चंबो वाफम सिंग मनुंग द सेंटर ने स्पॉन्सर तौबा स्कीम सिंग मतंग द अमसुंग लेबाक असिगी अवांग नोंगपोक स्टेट सिंग द सेंमिलन की फिबम फगतहन्नबा लौखलकलिबा थबुक सिंग मतंग दसु फंगदोखि अमरमदा मणिपुरी मनुंग हंजन मफम सिंग लेब मियाम द बैंक की थबक थौरम सिंग खुदोंचादब फंगनब होनब मयोकनब खुदोंचादब सिंगसु गवर्नर द पाउदमखि गवर्नर ए.के. बाला की मैकेदगी स्टेट बैंक ऑफ इंडिया ने स्टेट असिगी मियाम की दमकता हौदोक्तुना पैखलक थबक थौरम सिंगबु थगत फोंदोकपग लोइनना रीजन असदा सनमिटलन फगत हनबदा मखा ताना मतेंग पांगबिनब अमसुंग बैंक की थबक थौरम सिंग हेना पाकथोक सबथोक हननिंगबगी अपाम्ब फोंदोखि प्राइम मिनिस्टर नरेंद्र मोदी थासी की तरह हम लाकनी हाइबदगी ngarang गवर्नर कौतुना राजभवन द हानेगी चीफ मिनिस्टर बिरेन स्पीकर टीएस चटेबर्टा अमसुंग एमएलए तारा हेनबगु उनदुन वरी सानाखिबा अदु गुवाहाटी द बेस्ट तब पाउगी एजेंसी अमना प्राइम मिनिस्टर की कुंगसत मनुंग थोकनिंगदब थदोकसिंग थोरक्तनब बीजेपी की एमएलए सिंग थौदांग लौगदबनी हाइना गवर्नर न खंगलकले हाइबा वाफम पाउगी एजेंसी असिद ममिंग मथा ताकथुकनिंगदब एमएलए अमना फंगदोरकले हाइबगी रिपोर्ट ngasi nungthil tawrakrabasु governor gu unakiba MLA singki marktagi linsu sinaba amasung saisu su tektanaba hotnaba yaure hairi MLA singna prime minister gi khongsat pu mapung phaba ama oihannabagi damakta makhoi gi maikaidagi lawba yaba thodang sing lawgani haibaga loinana prime minister khongsat manungda manipur gi miyam gi anauba lainga ama sembagi mathangda sulaikhai tahounaba taksinaba leptri hairi ngarang hanagi chief minister speaker amasung BJP state unit ki president singba yauna MLA kun henbana governor gu unadun wari sanakraba matungda ngasi sinung tilpung mangarum tarakpada atopa BJP gi MLA taruk amaga su governor na rasbahun da unadun wari sanaki
ngasi unakribasinggi manungda Govindas Konsogdam TS Biswajit TS Arun Kumar Abdul Nasir MD Asabuddin amasung KH Joy Kisan Yauri MLA Taruk Asiga Governor ga Pungkhai Amarum Sukna Famina Dunu Wari Sanaki Adumuku Sapsana Kari Karam Hiramda Putoktuna Kanakibage Haibadu Sapsana Kambungam Kidri Adum Oinam MLA Singi Maikedi Prime Minister gi Manipuri Kongsat Mapungfan Nabaho Nabagaloina Mahaki Kongsat Manungda Nobalenga Ama Semnabagi Ayaba lahau na bo fam hawdok na basu khanaram gani thajanari panbe abdi ngarang hanagi chief minister speaker amadi BJP ki president yaung MLA kun hen bana governor ga fabin tunu wari sana khibada su MLA amagi mai kai dagi miyam gi mihut singna ano bulenga ama thobo matam dale hening bagi akan bo sing phong dorakhi hairi adubu ras bhavan gi mai kai dagi official oiba cherwan amata thorakhi dabana mifam sing asigi sapsa marang sing khangbu ngamdri hairi Kom Furup ki Fijol Singbo atop Furup ki Meeoi na lana khak sizinori Ajoy Kom Manipuri ki Kom Furup ki Fijol traditional dress sizinari ba atop Furup sing na Fijol asibo semdok semjin tawduna makhoi gini haina claim taw khak yaroi loina na Kom Furup ki Fijol oina mayak sing na thambigedabani haina Kom Tribe Organization Valley KTOB ki Executive Member Ajoy Kom na phongtokre wafam asing asi Imphal West ki sangai brum maning delaiba Kom Tribe Organization Valley ki office ta phongthok pawi mifam amada phongdokhibani magna makhata na haike bada KTOB Manipur na Kom Furup ki Fijol culture tradition dress amasung customary gi logi matang de miyam gi mafam de kari gi mofam khara thamjari madudi yelhumi Furup ama oiriba Kom singi maru oiba fi traditional dress makhal kaya ama leiri makhal sing asi ki tongan ba mayek leijari fi sing adugi manungda pi songnu Kom na lairin gi mayek tagi lauduna sakiba fibu passe pon nupagi fi haina khangnariba asi Furup asigi yamna maru oiba Fini pi songnu hairiba asina fi asi sabada lai pakhangbabu hana thawni hobadagi mamit uraktaduna fi adubu saba loisinba ngamlamde mataw asukna songnu na saba loisinba ngamkhidaba fi adubu pi saitaine komna lai pakhangbabu ningthina irat thawnibagi matungda saba loisinki haibu wari leri asungna sakiba fi asi yamna lubu matik mayai chenba fi makal amani hairiba fi makal asi ture lalaga puba yade jagoi sabada setpe yade hairiba fi makal asi disnatagi Furup asigi machin chatpa halsingna siba matamda fisi ilhanduna poloi bada sinarami haiba thajar wari Kom singi oina leiri amarom de jagoi se amadi kumai harau de sinna nabagi damakta sariba fisingdi fisit ki mayek khara lauraba passport amate nupagi mayek thokpa fi haina khangnaba fi makal asini asigumba Pase pon asina jagoi sei amasung harau kumai da nupa singna sinai nupi singi su fi asidagi mayek khara lauraga atopa fi makal ama saki kumjale singam sampan yankhai ga humdoi gi adwai da ima ngakho kim kauba nupi amana kangla tungbi gi orphanage home amada hanglami home asida thadau Nepali amasung atopa Furup ki nupi masa khara lerami maduda leiriba nupi masa singduda ngakho kimna pasapon khamtong haiba fi asi saba tambiki asumna Kom Furup ki maru oiba fi mayek sing asi kuki thadau singna saba haikituna paksanna saduna sina bhaukibani matang asida KTOB na haijening bu wafam di Kom Furup ki nat ki oiba visual sing sing na Furup sing na visual asibu semdok semjin tawduna makhoi gini haina claim tawba yaroi amasung Kom Furup ki ni haina mayek singna thambigadabani haike Kathmandu Police na Nepal gi Baneswar da khunging sang syllabus Gen-Z ki thamising bathing bapinaba nongwai kapada Meeoi taraga mapan sikre samagi mathakta Saokhre thaudok aduga mari leina Nepal gi Home Minister Ramesh Lekha Moral Ground fam thadokre Nepal lenga na social media gi mathakta athing batham khiu yaning de phongdok tuna sangsin khiu khongching adu tamthibo oirektuna misi mina sauna Europe pada lebak adu Prime Minister KP Sharma Oli na rusingduna Council of Minister amasung National Security Council khudaki oimham Kathmandu da leiba PM Oli gi yumda pangthokre lenga na social media platform sing thikin khibu yaning de utuna sangsin khiu khongjing adu hiana Pau thok sau thorap tu khongjing loising na Federal Parliament gi building tamna sangsin ki Nepal Police na khongjing loising bu Federal Parliament building tamna sangsilak liba khongjing loising adubu tankhaina bugi damakta tear gas water can rubber bullet amasung aerial fire na singba sathadunu khongjing loising adubu laksin na bhona ki masing yamna khongjing loising aduna police ki saunam khibaga loina na local police na pibam adubu laksin na bhona bada asoba awa ama oiki tawdu adu mari leina na mangchuru na phangkiba report amagi matung ina police na nongmai kapada Meeoi manga de trauma center amada laikhidabani Meeoi anina civil hospital amasung Meeoi amana Kathmandu medical college ta laikhidabani hairi laikhidraba Meeoi sing adugi aso masak maming hojik phawi dikhang ngamdre haina authority gi mekai degi phungdorakre irang adubu laksin na damakta Kathmandu district administration office ta nudim matung pung baru makhai degi numidang pung tara phabu Kathmandu Baneswar
tin kune amasung president office amasung singhadar barna singba lenga ki institution singda curfew thamjin khre hairi Colombia lenga ki mektulan horiba rebel group singna Colombia army ni fu ka manga phaduna pukhre hairi Revolutionary Armed Forces of Colombia dissident facts na kudum chansenduna thamliba koka marang kaina thaba lamdam ama oiriba kopka gi miko keni odigi lan missing atu mi chadrup from na question thamlaba matung da phaduna pukibani Colombia army ki maikai digi phongdoraki Colombia ki lan missing aduna lenga ki thorang sing ama hodokna hotna bagi mathau tawringai da rebel group sing phaduna pukibani hairi press ta thadorakpo warol ama da Colombia army ki phaduna pukraba lan mini punga adugi kopka min ke kenioda leibum phung ama da puduna chatkhre haiba khangle mafum adu da kopka cultivation tawbada yamna maming satpa ama oibata natana mafam adu FRC ki dissident facts na singna mapung phana khudum chanchin li mafam amani hari dissident facts singna military gi position kaya da so hanjin na landaba gi thabok sing chathaduna lakli haina so lan mi sing gi maikai gi phongdoraki Colombia army na makhata na thamlak power amada rebel group singna phaki ba lan mi sing adu mi chadruk romna question duna thamlaba matung da phaduna pukhibani hairi Jerusalem the labor bus stop amada kulai pai bus ni meter unung main Kaptuna Hatkhre Kuki amana chauna asok apan nangkre hairi Jerusalem police amasung paramedics na mihar adu Palestine ginung mai pai basingna sathabani hairi Israel police na thamna puwarol amadi gari amata tungduna lakiba terrorist ani na Jerusalem ki Ramot junction the labor bus stop amada nong mai kapsin dun mi sing adu hat kibani hairi Israel lan mi amasung misa miyam na handuna nong mai kapada kulai pai basing adu hat pangamle haina Israel police ki mai kedegi phongdong lakre Israel ki Magen David Edom ambulance service na phongdorak power amada sikraba mi sing adugi manung de sai kuntra room gi dupi ahum chahi yankai rom surabi nupi ama amasung chahi yankai suraba nupa amasu yawki hari nongmaina kap ki soklaba mi sing adu hojik local hospital amada laying chathari hari mihar adugi matang da kanagumba kulai pai sing na karigumba wafam amata phongdorak pa laitra so mihar adu Hamas ki mikedi gi taram na onglagli Hamas militant sing na mihar adubu heroic operation ni haina phongdok paga loina na Israel gi lan min Hamas ki miyam da mihar mi pun kaya sathaduna awaba kaya nang haliba adugi matik sa pau khum amani haiki thodok tokpham aduda Israel gi prime minister Benjamin Netanyahu na satuni yangsin kibaga loina na Israel asi tongan ba front sing da lan gi sething mayuk na ri hairi terrorist sing na tongan ba khungang sing da gi sangsilak tuna Israel gi micham miyam da landarak liba asi taraina lawdi hairi Israel gi lan mi gi makai da gi su Israel na khudum chansinduna lairiba West Bank gi Ramallah city the section na ngak sen bagi thabuk sa thakibaga loina na terrorist sing na sathariba mihar mi pun gi thabuk sing adu ngak thokna ba mi ku na homna singba lairi hairi misi mina gi thodok adu miyam na Ramot junction da ngasi ayuk bus lak pa ngai duna lainari nge serak tani hairi Israel police ki wangang loi lieutenant din ilsuduen na terrorist na sin na ba khusu kalai sing no mai maru sing amasung thang amasu phagat pangamle hairi Palestinian sing the mute mina isa thababu UN na yaning da phungdokre Gaza da leiriba Palestine masa sing Israel lan mina mute mina isa thuna hatok piba thawungbu United Nations High Commissioner for Human Rights ki lusing ba banker tak na kan mong da yaning da phungdokre Gaza da leiriba miyam gunung da sang da ba ya jaw polam sing marang kaina phanghan bada Israel na athing ba piriba asi yamna leibak thiba thawung amani haina phungdokpa loina na Israel na thawung asi marik somba paukhum International Court of Justice ta thamgada bani haina akan bo pham thamki Israel lan mina Gaza lan gi khudong chaba lawduna misam miyam kaya bu miot minai sathaba si kudak kalep kata bani haina akan bu warul thamki baga loina na UN gi staff sing gi mathakta ki han khangan bayawna pamda thodok sing sathaba bu khudakta leptuna UN gi staff sing na mathau pangthok pada athing ba piroi da bani haina so section warul thamkhre Geneva da pangthok pa Human Rights Council gi humpu soba session da wangang la duna bolker tak na Israel lan mina sathaliba thawung asimi bagi punsibo ikai khumna da bani amasung paksana miyot minai sathaduna Palestine masa sing bu manghan na ho na bani haiki